ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯣꯛ ꯊꯣꯡꯕꯅꯤ ꯆꯥꯗꯣꯏꯁꯤ ꯄꯨꯂꯛꯁꯤ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯑꯣꯛꯁꯤ ꯉꯁꯤ ꯍꯥꯎꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯇꯤꯡꯒꯤꯗꯣꯏꯅꯤ ꯄꯤꯁꯀ ꯈꯨꯆꯥꯎꯁꯨ ꯃꯣꯏ ꯑꯁ ꯈꯨꯆꯥꯎꯁꯨ ꯑꯁ ꯇꯤꯜꯍꯧꯒ ꯂꯣꯏ ꯇꯥꯔꯒ ꯁꯤꯅꯦꯕ ꯆꯥꯗꯣꯏꯁꯦ ꯑꯁꯉꯁꯥꯏ ꯊꯣꯡꯕ ꯍꯧꯕꯗꯩ ꯇꯤꯡꯉꯦ ꯀꯨꯏ ꯌꯣꯠꯂꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯑꯣꯏꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯕꯤꯔꯝꯃꯣ ꯁꯤ ꯆꯝꯄ꯭ꯔꯥ ꯂꯩꯔꯦ ꯆꯝꯄ꯭ꯔꯥ ꯍꯥꯟꯅ ꯁꯨꯝꯖꯤꯜꯂꯦ ꯈꯔ ꯃꯤ ꯑꯃ ꯀꯣꯟꯅ ꯊꯝꯃꯣ ꯆꯝꯄ꯭ꯔꯥꯁꯦ ꯑꯁꯤꯟꯕꯅꯦꯕ ꯃꯩꯇꯩ ꯆꯝꯄ꯭ꯔꯥ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯆꯝꯄ꯭ꯔꯥ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯔꯤꯒ ꯂꯣꯏ ꯊꯨꯝꯃꯦ ꯁꯥꯏꯕꯗ ꯋꯥꯏ ꯃꯌꯥꯝ ꯍꯥꯏꯗꯤ ꯌꯣꯠꯄꯗꯕ ꯃꯔꯨꯅꯤꯀꯣ ꯆꯥꯛꯈꯨꯏꯁꯤꯅꯤ ꯌꯥꯔꯅꯤ 와 ꯃꯣꯖꯥꯏ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯏꯃꯩ ꯆꯪꯈꯤꯕꯒ ꯄꯥꯜꯂꯦ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯗ ꯍꯧꯕ ꯎꯃꯣꯛꯅꯤ ꯃꯌꯥꯝ ꯎꯔꯝꯃꯔꯗꯤ ꯈꯪꯗꯦ ꯁꯤꯗ ꯄꯥꯜꯂꯤ ꯎꯃꯣꯛꯇꯣ 잘해. 픽처ꯔꯁꯨ ꯃꯌꯥꯝ ꯀꯩꯅꯣꯅꯦ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯅꯤ ꯄꯤꯛꯆꯔꯁꯨ ꯃꯣꯔꯣꯛꯁꯦ ꯂꯧꯕꯨꯠ ꯑꯆꯧꯕ ꯑꯃ ꯌꯥꯎꯋꯦ ꯍꯧꯖꯤꯛꯀꯤ ꯃꯣꯔꯣꯛꯇꯣ ꯑꯩꯁ ꯀꯥꯏꯔꯝꯅꯤꯗ 야 퉁퉁 칼로 맛있어 ꯅꯪꯁꯨ ꯁꯥꯃꯔꯣꯏ ꯑꯩꯈꯣꯏꯗ ꯄꯥꯟꯕꯅꯦ ꯁꯥ ꯌꯥꯝ ꯃꯣꯔꯣꯛꯀꯁꯤ ꯎꯔꯦ Mr. Fadi dulu.
ꯑꯩ ꯑꯣꯛ ꯊꯣꯡꯕꯗꯨ ꯅꯥꯟꯊꯨꯔꯦ ꯅꯍꯥꯟꯗꯩ ꯆꯥꯅꯤꯡ ꯂꯩꯕꯅꯦ ꯉꯁꯤ ꯊꯣꯡꯉ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯌꯥꯝ ꯃꯤꯊꯔꯛꯀꯦ ꯂꯣꯏꯔꯦ ꯑꯁꯤꯗꯤ ꯑꯣꯛ ꯊꯣꯡꯕꯅꯤ ꯃꯍꯥꯎꯁꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯗꯦ ꯀꯥꯏ ꯑꯗꯨ ꯁꯥꯒꯦꯔꯥ ꯁꯥꯔꯣꯏꯒꯦꯔꯥ ꯑꯩꯗꯤ ꯍꯦꯛꯇ ꯆꯥꯁꯟꯕꯅꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯆꯥꯅꯤꯡꯕ ꯃꯊꯦꯜꯗꯣ ꯑꯗꯨꯝ ꯀꯃꯦꯟꯗ ꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯃꯨꯟꯅ ꯁꯥꯏꯌꯣ ꯁꯥꯏ ꯑꯁ ꯖꯥꯛꯇ ꯆꯤꯛꯑꯦ ꯀꯩꯁꯦ ꯃꯣꯁꯤ ꯀꯩꯅꯣꯅꯤ ꯁꯥꯏ ꯀꯩ ꯑꯉꯥꯡꯕꯅ ꯑꯉꯥꯡꯕꯉꯁꯥꯏ ꯃꯇꯦꯛ ꯆꯤꯛꯎꯕꯅꯦꯕ ꯁꯥꯂꯦ ꯆꯥꯏꯁꯨ ꯃꯒꯣꯟ ꯆꯥꯎꯕꯗꯨ ꯃꯣꯏ 그래. 머리 사이에 야자. 봐봐. 많이 사이다. Sorry. Sang rồi kìa. Nhớ mày luôn. Cái gì mà rủ chị sao không? Sao nó xong rồi còn như thế. Nó mới khai ảo đấy. Ma'am, akwai sabon da ke oxy a bani thani oxy yam ban te ba bisto mani ma ha thani do chaw hau re do ngsi hau na thung ni chang ne bi do thong me dong kat khre dong do em si do chenjar ke cha bangam de do horen kat la ke nim dang da horen si lemjar ro horen nim dang no pulap do sang ga da me lim ya ko te sa je hau ri de kwa do ya akwai video si bu ma'am han bi ying bi bu di like share subscribe to bemo la bell icon am biram tu ma'am akwai Facebook to thagat pane ma'am na akwai Facebook ta follow to bemo